अहानबद मरोय पाव मणिपुर लेंगा के KFNPD की ऑफिशियल टीम अमना अंड्रोदा लेबा प्राइवेट ऑयल डीलर अमा आइन की वांगमदा थोंग हांगलंबगे थिंगजिनख्रे क्रमजरी ISTV की मणिपुरी पाव मियंग ताब्रिब सिंगबु तरामनोक जरी पाव संदोंग पिजरी मणिपुर लेंगा के KFNPD की ऑफिशियल टीम अमना इम्फाल ईस्ट डिस्ट्रिक्ट के अंड्रोदा लेबा प्राइवेट ऑयल डीलर अमा आइन की वांगमदा हांगलंबदगे थोंग थिंगजिनख्रे मणिपुर लेंगा की पब्लिक डिस्ट्रीब्यूशन and Consumer Affairs and Food District Administration Imphal East District amasung IOCL ge official singna chathakiba drive aduda saruk yakiba KFNPD gi OST Paul Haubam Bobina Manipur lenga ke governor na Manipur lenga ke commissioner amasung secretary KFNPD da pautak pirakpagi matung ina ngarang dagi state ase ke tongan ba mafam singda ain gi wangmada hangba lanai oil pump sing fagat naba drive ase chathabani ngasi androgi kaithal da lenga ke ayaba yauduna hangba lanai oil pump asi ngasi dagi thingzile haike oil dealer asida numitum negi mamang dagi mari lena bache chang sing puthok na haibada puthokpa ngamdabadagi ngasi thingzin bani mak na makata na mari lena ba document sing puthokpa ngamlabadi pamasi hangba yagani phungdokhe drive aduda Imphal East District ke district supply officer K Dhananjoy SDC Tulihal Irom Nirmal IOCL ke assistant manager N Sumyan KFNPD Imphal East ke AD L Victor Su sarukya ke authorization letter amasung moi OMC gi makhada oitargadi moi letter amasung paibigadabane main oibadi aduni even si hangiba jaga si trade license bo paibiramdi taramba ground da hangine city am thina bazar mayam side leibiriba surrounding mayam sina su moina phajana aware oibigadabane ba city amna petrol city thathigraba kaino mane manakta mai khet pusanbi aponte mobile wari sanarga manakta pusan bobu ya ponte yam explosive kaino mane adugi sisra mana explosive license yaudana bo hang leiramba city loina lekai sima loi tungai chakkadoine ba National Program for Prevention and Control of Non-Communicable Disease NPNCD gi makada District Hospital Thobalda Daycare Chemotherapy Cancer Care Center gi facility hangduna miyamda service mai pak na piri haina District Health Society Thobal amadi District Hospital Thobal gi maikai dagi phongdorakle District Hospital Thobalda paugi mifam ama pangthokladuna District Hospital Thobal gi Medical Superintendent Dr. W. Rihini Kumar amadi Chief Medical Officer oiba District Mission Director District Health Society Thobal Dr. Wainukul Singna District Hospital Thobalda hangliba Daycare Chemotherapy Center ase Ministry of Health and Family Welfare Government of India gi makada patient singna state ki wangma natraga state manung da yengba oirabasu yumda halaklaba matung Daycare Chemotherapy Center da makata na chemotherapy kapa yanana basinba program amani program asida chemotherapy kap kibada natana chemotherapy drug singsu store da leirabadi free da fangane karigumba leitrabasu higher authority da hairaga fanghana bahot nagani khudong chaba singa se fangnana bagidamak specialist singna tanabiu National Cancer Grid amadi tata hospital Mumbai ga khutsam naduna hematology amadi breast cancer gi oiba tele onco consultation with Tata Mumbai gi service su haukiba July thadagi haukre kodong chaba sing asigidamak District Hospital Thobal amadi manak nakpa hospital singda lakpiu haike Marwena Wednesday putting the hematology gi maramda leba cancer singi follow up tawasi khoi chathari huji bogda mi kunumjoi yengkre haukiba thadagi breast cancer gi ju Friday da khoi dugumba tele consultation Tata da leba dugumba Spassing Doctor Singa Kasanto Bugi, Torop Chokwe Hore Aduna, Yam Tata the Keda, Pasayam Changna, follow up Chatpadu, G. Away Distostan, Tawanda, Lautuna, Dugumba, follow up to Bugi, Dongzabatu, away Legere. Nisagi polam season aduna na koina na yek na basingi mateng pangsin ba tokla se security na kurak hang dana lairi ba tidim lambida mayai kaba nisa kaya ayet apan laitana pothok posin taholabra haibagi chingna ba lairi haina mairagi mangal Bisnupur district na hairi ngasi trong lawbi gi mafam amada mairagi mangal gi member singa paumi singa unaba amada mairagi mangal gi member kongkham kunje sorina haukiba December 13 ki ayuk angan bada thazaba yaba pau amagi matung ina tiding lambida mayai kaba nisagi polam
polam puba gari ama thokre haiba pau fangbadagi didim lambigi mafam amada mairagi mangalgi kangbu amana ngaiduna leiraba matung jingnariba gari adu lakpadagi tanarakpada tronglaubi sangai pro mapa eurakpada sangai ro mapa eurakpada kanna thoriba gari adugi maning thong hanglaga cartoon box manga intharam laga kanna thauki makoina intharam liba cartoon box sing adu central force amadi moirang police ki kangbu amaga loinana punna hangdoktuna yengminabada sajan khaini ngakta oiramki nisagi polam oibna sajan sing adu miya mangda maithaduna manghanki haina phongdokki magna makha taraduna hai nisagi polam puraga yangna thoriba gari dagi local market ta lupa lakh ahum longi mayada oigadaba sajan khaini cartoon box manga asibo makoina mamal leiti haina intharamba ngamliba asina takpadi masdagi henba mayaka ba mamal yamba miyobagi hakchangda sokhan bayaba nisagi polam kaya puramgani haibagi jingnadaba ngamde haiki Mairagi Mangalgi members singna aikoigi didim lambi sida nisa puthok pusin tawi haibagi jingnaba leibadagi aikoina senaduna lakpani haukiba tang taraga tarukta gari ama jingnaningai oiba mawongda lakpadagi khambada khamamdana sakhibadagi tanarakpadagi makhoina aikoigi tronglaubi awang thangba sarukta makhoigi gari dagi cartoon box manga intharamaga gari adu kanna thaukiba Kaksing District Bidep Welfare Association gi mifam ama phamki mifam asida warep sing asi leaders sing amadi members sing mod amato oina yanaduna Central Committee na lawrakpa warepta district leaders sing na support punna tomina ba haina yanare Central Committee na leblakpa warep ki matungina suspend lairuba strike adu lakliba tangkulhumdoi December lising ani kun manga government na tabirakta badagi resume tawragani Central Committee na leblakliba warep asida Kaksing District Bidep Welfare Association na so support tawgani demand sing adudi section 18 implement tauba regular tahanba matamga chanaba kuchumal fanganba demand sing ase pithoktana laibana bdf sing na thengnari ba awabu sing ase pali belengak asina ngasi fauba tadana lakpa sina maram oiraga bdf sing gi thamoi da pen daba khoisauna ba phaurakpa haiba se hauna sani masida district sp sing officer sing amadi public sing na su cooperation pbu manipur gi law and order ngakpada manipur gi issue kaya bdf na chauba thodang loduna lakpagi bdf ki family kya gi punsibo mangnaba government na sinbiganu Manipur bungak senbada achauba thodang laujage BDF singna lauriba duty ga chanaba matik chaba honorarium phanganbiu haiduna government ki pukning singsilakle Hauzik pogim rakthana tenba break amatang lominase Vans consultation camp lakliba December ki tarik tara nipan dagi kun phauba ayu ki pung tara dagi nungthil gi pung ama phauba free varicose veins camp pangthok chagadauri surgery tawdana amadi ahing lektana endovenous laser treatment EVLT tawba oibana naba gi chang handa li loina na dakpham su lehende adomna khongda singli chakthokpa gi layong asi leibiragadi khudong chaba silobi hongna bagi damak Caesar Hospitals Langkol natraga pizariba contact number asida pau phawi rakna baga nganjari Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Tada! Give him a key, you know. Other become more. Sige yung say, next time, tinacheksin na laksi laga tamko ba ni ne? Tadarang se, juhar habaga am takidrabo. Asum na, mayam na machalbog na option lugum. Masige yung masilbog, aso yung antok ka dapat agi. Next time, tinangap seli. Next time, juhar habating matok na nabasim ba ni? Zaman check mo isi na mana, concrete katok na tinago matamda, kapang amuk tuhena hengal adli. Next time, strength is in the quick. Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break itungda taram nokchari makhataba pau pizari Impal East District Lamlai SC ke manung chenba telau chanada laiba Ayushman Arogya Mandir Arogya Paraman Dhanam asige laifam thokpa infrastructure narsiyauna staff masing suna lehan biu haina lenga ki puning chingsilakle Lamlai Kendra Congress Committee na mapungoiwa thodang lauduna Kendra gi fibam yengsinduna award apasing mention ba chapchaba thodang lominasi haiba mission gi makhada ngasi telau chanada laiba Ayushman Arogya Mandir Arogya Paraman Dhanam asige fibam yengsila
loisilaba matung paumisinga unaba amada lamlai esida Congress ke mirep oikiba PCC ki member e Devena Telouchana da leriba Ayushman Arogya Mandir Arogya Paraman Dhanam asi masigi akoibada leiba khungang taruki oinadi ana layengi damak kyamna maru oiba mafamni adubu leifam thokpa equipment sing yauna leifam thokpa infrastructure sing amata suna leitre building sing asi repairing tawbagi tangai fadaba leire masigi mathakta fencing leitabana maram oiraga sasan kaya changsilakpa angang singi sanafam oirakpadagi lunana thambangam Nurse yauna staff masing suna leitabana ana laying yauna hiram kyada khudongchadaba mayoknari maramaduna miyamgi damak khalaga lenga kamadi mari leinaba singna chapchaba mityeng changbiu hairaduna Ayushman Arogya Mandir Arogya Paraman Dhanamasigi campus asi barbed wire fencing tawragani haike Machi matam amada bet amale rame hajuti matamgi matungina mi masing yamkhale aduna patient masing yangkhalabani na leiriba phamung bet amana sinu kona daba yaragadi laingangna athu matam da yengshin biraga masida am telousana da waliba kholiba mayam ja athu matam da yengshin biraga makai asongi praja gi tam da khambiraga athu matam da awar pa singsi yengjen bi haiduna press amde media gi khutang da thamjari Security force na Yaulen Chepu amasung Lamlai Chingfai area gi LM block ta ekarsa magatara mapal rom da tharamba popi pambe sing manghan ki bagal loinana mafamadu da saramba lautang sang kun marisu mai thadokre hairi Mahila Kavyamans Manipur Antarashtriya Sanstana Ketrimayum Yaima Memorial Trust Imphalga Khutsamnana Sinduna Kunmathoi Suba Kabi Sanmelan ngasi Dosuyali Hall Kwakatal Morangpurel Lekaida Pangthokre Tharamasi Ketrimayum Subadani's 50 years long journey of literature gi Golden Jubilee gi sarukama oina pangthokpani Tharamaduda Nongmaithem Kiran Kumar former convener Manipuri Language Advisory Board Society Academy New Delhi Dr. K.S. Subadani President Mahila Kavyamans Manipur Laistram Memtombi retired Assistant Director Sai Infalna Maroiba Mirsing Wina Saruk Yaki Bagaloinana Atai Mir Kya Susaruk Yaki Amadi Ngangom Ekasini retired Vice Principal Naurem Birahari College Infal East na Moderator Oiki Thauram Gamari Lainana Nongmaithem Kiran Kumar former convener Manipuri Language Advisory Board Site Academy New Delhi na Wafam Kya Fungdoki District Industry Center DIC Sanapatina Directorate of Trade, Commerce and Industry Government of Manipur gi Makhada Sinduna 2 days District Level Vendor Development Program BDP cum Exhibition of Products Raising and Acceleration of MSME Performance RAM Scheme gi Makhada Mao Paumai Community Hall Sanapatida ngasidagi hodokre Tharanga Mari Lenana Resource Person Rapi Paumai Chief Manager SBI Senapatina Financial Literacy and Access to Finance for MSME Haibasida Aduga SBI gi Chief Manager na SBI da account hangbagi matangda wangangki Chaurak na mioi yangkai henbana ngasigi hodokpagi thoram aduda sarukyaki Thasigi tara taretagi horaga thasigi kun fauba chathagadaba hauzik Kolkata gi Biswa Wangla da chathariba marfumanga suba Conference of Association of Surgeon of India da Manipur gi saknai na bachung mairong mamang lekai dagi urologist Dr. Sinam Rajendra da mahaki thoidok hendokpa performance ki damak plaque amasung citation piduna ikai khumnakre conference adu da urologist Dr. Sinam Rajendra na yoga for surgeons sai behiram da wangang ki bagaloina yoga demonstration tawduna delegate singbu sumhatki ngasi dagi hauduna mathang chahi ge January gi tang taret pauba Pamyal ground Patsoi Part 2 da pangthokadoriba Imphal West 3rd Division Football League 2025-26 tournament ta sarukya gadaba Iroi Semba Youth Development Football Club ki sanaroi singda dressing yanthokre EYDC Club Iroi Semba gi sanglen da pangthokpa Osis Group ki mapu Yengkhom Pinoi amadi Area 30 ki mapu Haisnam Bitan Anina sponsor toba sanaroi singi dress yanthokpagi thoram aduda hanagi PWD oiramba Irom Bilasini EYDC ki president Akoizam Ratan Kumar amadi EYDC ki advisor Irom Fulendro na chingba sarukya ke sanaroi singna tournament set kataba dressing yanthoki loisalakpada marubapau amukahana pisari Manipur lenga ke KFN PDG official team amana Androda laiba private oil dealer ama aingi wangmada hanglambagi thong thingzen kre
हौजिक फाउगी ओइना ISTV ना संदोक चब मणिपुरी पाव मतंग असिदा लोइसिनजरे मिदेंग ताब्रिबा पुमनमकपु अमुका हना खुरुमजरे।